Pausada yumpam oiba mar uiba paukar update taujare. Tangbang wina lupa lising nifu kusinakre. Jawhar Navadia Bedelia Sandumba Asoba JNVSA Umatilgi Elumana Association ngasi Bedelia Asikitara mga suba. Basdam hitam kiva kaksing wairi sanafati lekai taliva barang tem. Fridays afuka lekitaba Emravi amsong barang tem Ombi sanahan bin handakta manung matam cadan lekitabada. Imong manong ki awa pada pating pangpu ena lufa lising nifu amsung cana thakna ba palam sing lai ki drabagi imong da aktin na chatana mateng pangre teng mangkong set adu da saruk ya ki ba CNBSA erobunai asigi mar ba marse adude mairang tem rajesur ajet ning thausam mairang tem praven katrimam rajkumar maglambam amarjit nawrim anel maglambam syamananda saikom joy mangana saruk ya ki teng mangkong set asigi mar ilina erobunai asigi publicity secretary Rosan moirang tem na taduruk pa jarola mana airi madude ngasi pijari batang ba ngasi elomunai association ni common fund gi lupa lising mga aduke elomunai asigi puksel chawrbi manipur da amadi manipur gi amata leiba thomis na ngamja ba senfam sing khaigan araga pijabane miyo bigi minungsi haiba asina khwaidi gi miyo ba lining maru eba lining ne kathok ba haiba sina ahing bane aduga lausin mana asibani aiba wakalonda elomunai gi thomis na bateng pangbirak bane Hau kiva matam dasu tongan ba yedo mana asigi member kya ke laita laira ambadi asi ana yaruk pamatam da mateng kya amaso pangjakre loina na matung dasu awa patara ba erum laising kip tau mising da letan angam pamateng pangke gane awa patara ba imung patai bang sempa mapuna thona pangal pina bi bawara sun haina thauni jari amade poksel chawrabi elo mane kudi mu pos thagat phangdoke atop pau abadana kasargi buvan singda sivratri gi lai khurumba lakwa mangalai kijre Manipur lon nava Assam ki Kasar district ki manung chana leiba Bhavan Singda Sivratri tharong kamari nena Mars amada Mahadev Kurumba lakpa miyang nanga Bhavan Sing ki tongan ba mafam singda lei kitre Silsar town ki kilometer jangkai rom chalaka leiba Bhavan Singda sahi kuting ki Sivratri tharong kamari nena Bhavan Mela Bang tung da lakli amada sing ton da leiba fuari ka sabon raba Mahadev ki laisang da stada sing mi lising kana lai kurumba chana tuna lakli kon mi mana fung dorok padam phalem ki laisat COVID-19 na maram oidna sahi ani le proba mato kasar administration na lai kurum bal lakwa sing bo soidangam daraba thabak tharam sing lokut pugal luin security arrangement ning thina thamduna amukana sahi estage bhavan sing da sivratri ki tharam pangthopuni adu basar ka sidlai bakthi ba thawdo si thoke bani haike laiba ko bon mi ke ukta lai kurum bal lakpa mi lising kyana tongan ba lambi ani amragat krishnapura madi Matinagar dagi Bhuvan Singh tamda lagrake official report ki matungin na nabit adi asidam biyo lak mari romna lai kurumba lak yamadi Bhuvan Singh ki hatho vanga area da lai kurumba lak pasing nation naba manba video sing social media da ufang ki hare lai ki trabam biyo sing adudi ananda ngato world sahi kuntra maga sanje da sahi kuntra ga daret Begram Paul sahi kuntra ga mato N Kumari sahi yang hai ganitoy amadi S Sagrapoti sahi yang hai mangane makoy mga magselsar amadi Aku bagi mafam sing dagari biyo ani ki asi haksang namit adumuk ta phang bagam ki aduga ado pami hum adugi haksang na mathang ni namit jum sagajan namit phang bagam ki ana polis na phang dorakle Ukraine da Russian general amma sniper na hat kare Ukraine ki serni Kiev lamdam da Ukraine armed forces ki sniper na Russia ki nifu ga mathoi suba army ki deputy commander major general Andrei Sogovevtas ki hatokre aina Ukraine ki top official amana law thokre an ba tu thaduk tu na chatkre Russian general adu Ukraine mak takan kre atai singsu siam chabiu natrna gentleman generals na Ukraine da landa ba haibasi khudak ta thingba phuk natrabasu Russia ba mak takan gadaba imunai mu chaba khongthang ne haibatu sing da tambiyo haida Ukraine ki internal affairs ki minister ki advisor and Gerasenko phongdoke Ukraine si nakoi ki Afghanistan ni Russia kan da bagi dambak aikuna sahi tara ngairoi ekoi tha amda madugi thapagadu tawbari ana Gerasenko na haike Ukraine ki defense minister Oleski Reznikov nazu Ukrainian defender singna Russian forces wayam from the thingkra na phongdoke pongcha maga mafudara taru khen basida Ukrainian singna Russian forces nga thokli ana Reznikov na aike Mikhal ki ani subat tangka ki Irang EVM laktuna chenna bu honaruba miweni security nongweda kafada amasire amasokle ngasi bangthuk liba taragani thoi suba Manipur legislative assembly election ki ani suba tangka ki mikhalda karong kendra ngasi ayu pungmapan minat tararom tarakwa adhoida BJP ki worker ni haiba miyoi anina haiba polling station 47/49
ngamzu arba polling station asigi EVM laglaga puraga chena bu hona pada security persons na nawai kapada mijoi ama khudak ta sire amana sokle thaudoga tu da lai khidrab mi adagi maming ke longpau kawi amadi soklaba mi adagi maming na B Sophie kawi haire lai khidrab ke longpau ke agsang zenems ke mokta thamgre amadi soklaba B Sophie rimsta pokatun lai kana bagi tabak chathari haire Bawasin hai makatana irang thok khraba karung kendra gi manung chana lai riwa 47/49 ngamzu polling station aje bakatana vote ha ta thingdin kre haire nagalam romda mau assembly constituency da independent miri poriwa owaba zoragi supporter sina NPF ki gari thuai ki bogalodina mau council ki president ki gari driver su tamthi no frakre haire amarom da khulai fiber sakang da busna ngase ayu wangsing wangkhaida BJP ki worker amanongmaina kaplam badagi laikidre laikidrabami edu wangsing hodam maningdai kaidaki laima pokpam arun sahikunga mari surabami ase maki manangal amadi oithangba poksepta nongmaina fanki magnomain hek fanbaga impal ke note AO sida ras medicity da phokatuna laikanaraba laikanaba kamtana laikidabani haire Thawan district ki wangsing tentha kendra gi manung chana leiba tentha khongbal da leiba Rakesh Naurem gi mayamba ani gi jom mikhal gi wahuda tumna mai chakre Thawan district ki wangsing tentha kendra gi manung chanba tentha khongbal da leiba Rakesh Naurem gi mayamba ani Naurem tongwal abadi Naurem milan afokwa Naurem chawa abokfi Naurem ongbi Borni ani gi jom ngarang mars mari gi nupidang putara makhar tabada Kendra sigi Congress ki birep moirang them Hemanta gi supporter singna masing thingam draba petrol bomb singdang sindana makhoi ki Yumari edu tumna mai thaduna imung asiki miyoi sing tumna hanana bahona ramle haide Rakesh Naurem gi luina bi Naurem Romila BJP wangsing tentham haila morsa gi general secretary ne maki mayam wa Naurem Tomal Kendra sigi BJP ki candidate paunam project ki active worker oibadana tana Zengi super ajeni haide BJP ki candidate paunam project ki election campaign jawi BJP bo support tawi aibaga damak jombai thapagi thodok adu satharakphani haide Komja lising ani taraga ni thoi amadi lising ani taraga tariat ki general election amadi by election manung daso marang them hemanta ki supporters na nobi kapsin ba nungdang sin ba amadi akai adai aki akang kya sathagi ba laikre tawdok asimakti saram chathakpa miyoi ba manba miyoi ba nataba singi thong ne asingamba thong asidi jungle da leiba saingsa ba sajing na pawbo chatharoi da ba thong ne marang them hemanta gumba saram chatpa losing ba ma miyam gi biut oina thagalabade Kendra sida natra Manipur si mangna ba khosina ba chamana ragane mi leidari ba chum amabo mahi thava ngam deba mahwa ki masak oirava thabaga sibo chathari pa marang them hemanta madi mahpo support tori ba music adugi mung manung da masida ki hena khudung thiba thodok sing soidana mai unabo oirasana haire isana afam ba vote khomba amade thada da Congress workers na asigamba thong chatharaba si taraina lawde laigang namadi mari tainaba singna athubadi yengsin biyo haire Kongjom PS ki osina lusingba police team amana imung adogi miyoi tara katar rong kanduna atopa khul amada thaiduna thamri hana pawge source asina haire atopa paw amadana ayaki khwaida ki nakdaba lamba dagi vote lising manga ki matakta helaga mai fa kani Radhesyam Hairoga Assembly Constituency ki MLA Dr. Thokchom Radhesyam namha ki khwaida ki naknaba lamba dagi vote lising manga rom helaga mai fa kani haina thajaba phongdorakle ngasi MLA Radhesyam na polling station number 33529 Airo khunau UV school da bhagi vote thata rupa matung pami singda hai democracy da mikhal abasi jamna maru oi miyamna afa mi khalifa makai lamdam amma sakot mai kaida khongjil jangna chatpa ngam gadori bani miyamna afa wa mi khanbiu andagi mikhalasi da BJP ki merep sing abara mai fa kane miyamna afa party thabuk phajana tawba party di yalaga vote birakane maling bi khwaidi ki chawa party am oriba BJP na laiba kasigi miyam ki damak kathokpaga loina thawul tawba laita laira basing payang chin biba Puni heng minaba chakot minaba haiba wakalon sing astem yang thawal tawbana maram waraga party astem yang na thajaba thambire Emerald Radhesyam na makata na hai mamangi tara kama thoi chuban mikhalda mahake khwaidi ki nakna balamba oikiba INC ki candidate da ki vote masing lising amaga sadruklum helaga mai fake miyam ki bihut oida sahi panga ki thawal tawjarakpa asida miyam na hena nungsi birakpa loina na BJP ki wakalon ba pamjaba mi ki masing jamba hengalakpa asina maram waraga handake Tarakan itu coba mikir asitari mahak na ANC ki candidate tagi vote lising. Magaram hila kamai fak pengam kani hapi kita hajabalai haike. Marakasida hairu kendra da sungsoi soidana election da aina mai pakani moirang them o kendro. Ngasi tarakan itu coba Manipur Legislative Assembly ki ani soba tangka ki bang tokliba thawfal amadi kakseng desa ki kendra mapan ki election da thadana ba hokiba loina election lebliba candidate sing nama sama sagi vote thadana ba hauna kre.
33 Hairok Assembly Constituency da ANC ki candidate waripa Moirangtem Okendro amadi magi loin nabi Moirangtem Sarita ka loinana polling station 33/34 da ayuki pung nifan minute kuntra manghatam haki loina bi M Sarita ka lemina dura botha da loire botha da rure habigi khudong pi ulatun election mai pak lagani habigi Hairok Kendra ge Brazam yam da jai fawjal piratun hai Hairok Kendra ge yamna ki tukut chana leiba Hairok Kendra ngasi di yamne ing na chikna botha da nare election commission na sulakot piba yaba khongthang lokot pidun irang thok pa yaba mafam sing tabatik chaba security pibi dun action biba kitamak maka masong magi 40 ANC ki meke dagi election commission of India was thagat perform doke Pangmi Furakre Wangkim Kendra ki Sarangphat High School da hangba polling station number 32/26 amadi 32/24 da Paulo wasatpa Mami TV ki video journalist L Kantan Mikal gi coverage da sinaba masagi mobile phone OnePlus mi khan mun ki batan natana paw mini khakna Furakre are Tawdok do khana saina ba tawdok ama coverage tawna na hona ringai da thoki bani are Arabida content sing asiki maro iba paw khara asiba paw tamjariba Manipur local news YouTube channel amadi Facebook page asidagi yang biriba panama pathaga sari channel sana thomda kanarabadi subscribe to with refresh na subscribe to biro molena like and share taw su kabi kana panama po amakhana thaga sari